ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯍꯧꯖꯔꯒꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯆꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯅꯧꯄꯥ ꯂꯩꯁꯤꯗꯤ ꯏꯆꯦꯅ ꯑꯀꯤꯕ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯝꯕꯒꯤ ꯑꯣꯏꯔꯤꯅꯤꯗ ꯁꯦ ꯏꯆꯦ ꯅꯧꯄꯥ ꯏꯆꯦꯅ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯐꯃꯨꯡꯁꯤꯗ ꯏꯆꯦꯕꯨ ꯁꯪꯉꯒ ꯂꯩꯒꯦ ꯑꯩꯒꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯏꯆꯦ ꯇꯨꯝꯃꯨ ꯅꯧꯄꯥ ꯁꯪꯒꯦ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯃꯆꯦꯕꯨ ꯁꯨꯝꯕꯤꯗꯨꯅ ꯇꯨꯝꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯃꯗꯤ ꯁꯨꯝ ꯆꯤꯡꯅꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯇꯣꯏꯁꯤꯜꯂꯛꯑꯦ꯫ ꯀꯅꯥꯅ ꯑꯩꯒꯤ ꯏꯆꯦꯁꯤꯗ ꯀꯤꯅꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯜꯂꯤꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯏꯆꯦꯁꯦ ꯈꯔ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯔꯣꯏ ꯏꯆꯦꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯒꯦ ꯀꯅꯥꯅꯅꯣ ꯈꯪꯇꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯣ ꯊꯕꯛ ꯆꯠꯂꯝꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯄꯥꯏꯈꯣꯝꯕꯅ ꯃꯆꯦꯗ ꯏꯆꯦ ꯅꯧꯄꯥ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯁꯨꯔꯨꯁꯤ ꯏꯆꯦꯒ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯏꯆꯦꯒꯤ ꯅꯧꯄꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯁꯥꯔꯝꯕꯅꯤ ꯑꯗꯣ ꯁꯅꯥ ꯁꯥꯐꯝꯗꯒꯤ ꯂꯧꯔꯨꯔꯁꯤ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯃꯨꯛ ꯕꯨꯡꯉꯣ ꯆꯤꯆꯦ ꯁꯅꯥ ꯂꯣꯏꯔꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯧꯔꯨꯔꯁꯦꯕ ꯑꯗꯣ ꯍꯥꯏꯔꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯆꯦ ꯍꯣꯔꯦꯟ ꯂꯧꯒꯗꯕꯅꯤ ꯆꯥꯛꯀ ꯇꯣꯛꯑꯒ ꯂꯥꯛꯑꯣ ꯐꯤ ꯁꯨꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯕ ꯆꯠꯂꯝꯈꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯃꯆꯤꯟ ꯃꯧꯄꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯃꯨꯛ ꯊꯣꯔꯛꯑꯦꯅꯦ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯆꯦ ꯑꯉꯥꯎꯕꯤꯁꯤ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯈꯤꯒꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯧꯄꯥ ꯍꯣꯔꯦꯟ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯌꯥꯅꯤꯗ ꯃꯌꯥꯝ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯧꯖꯒꯦ ꯏꯆꯦ ꯊꯝꯕꯥꯜ ꯍꯦꯛꯄꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯃꯆꯦꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯔꯒ ꯃꯆꯤꯟ ꯃꯧꯄꯥ ꯐꯤ ꯁꯨꯃꯤꯟꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯐꯤ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯤन ꯃꯧꯄꯥ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯆꯦ ꯌꯨꯝ ꯁꯪꯉꯝꯃꯨ ꯏꯆꯦꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯅꯧꯄꯥ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯃꯆꯦꯒꯤ ꯂꯤꯛꯇꯣ ꯁꯅꯥ ꯁꯥꯐꯝꯗꯒꯤ ꯂꯧꯔꯨꯔꯒ ꯃꯆꯦꯗ ꯊꯤꯕꯤꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯄꯥꯏꯈꯣꯝꯕꯒꯤ ꯃꯪꯂꯥꯟꯗ ꯃꯥꯒꯤ ꯃꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯃꯁꯛꯇꯤ ꯎꯗꯕ ꯑꯃꯅ ꯃꯆꯦꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯪꯂꯥꯟꯗꯨꯕꯨ ꯍꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯆꯦ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯈꯤ꯫ ꯃꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯈꯤ꯫ ꯃꯆꯦꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯗꯣ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯗ ꯁꯨꯝꯆꯤꯠ ꯁꯤꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯉꯟꯗꯥ ꯑꯉꯟꯕꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯥꯁꯤꯛ ꯃꯇꯣꯟꯗꯨꯗ ꯇꯣꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯛꯅ ꯈꯣꯡꯉꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯀ꯭ꯋꯥꯛꯁꯤꯅ ꯑꯌꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯛ ꯃꯇꯣꯟꯁꯤꯗ ꯇꯣꯡꯗꯨꯅ ꯀꯟꯅ ꯈꯣꯡꯉꯤꯁꯤꯕꯨ ꯍꯦ ꯀ꯭ꯋꯥꯛ ꯀꯔꯤ ꯄꯥꯎꯖꯦꯜꯅꯣ ꯄꯨꯔꯛꯏꯕꯅꯣ ꯐꯠꯇꯕ ꯄꯥꯎꯗꯨ ꯄꯨꯕꯤꯈꯣ ꯑꯐꯕ ꯄꯥꯎꯗꯤ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯈꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯕꯗꯨꯗ ꯃꯍꯥꯛ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯆꯦꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯒꯦ ꯈꯜꯂꯝꯈꯤ꯫ ꯃꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯆꯦꯗꯣ ꯍꯧꯗꯣꯛꯄ ꯆꯪꯉꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯆꯦ ꯍꯧꯒꯠꯂꯣ ꯅꯣꯡꯉꯥꯜꯂꯦ ꯊꯦꯡꯉꯦ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯎꯔꯣ ꯑꯗꯣ ꯏꯆꯦ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯣ ꯅꯪꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯆꯦ ꯉꯁꯤꯗꯤ ꯅꯧꯄꯥ ꯊꯕꯛ ꯆꯠꯂꯔꯣꯏ ꯏꯆꯦꯒ ꯌꯨꯝꯗ ꯂꯩꯗꯨꯔꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯃꯨꯛ ꯉꯔꯥꯡꯁꯨ ꯆꯠꯇꯦ ꯅꯪꯗꯤ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯑꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯆꯦ ꯀꯝꯇ ꯇꯧꯗꯦꯗ ꯏꯆꯦ ꯃꯇꯣꯝꯗ ꯂꯩꯕ ꯀꯤꯖꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯅꯧꯄꯥ ꯉꯁꯤꯁꯨ ꯊꯕꯛ ꯆꯠꯂꯔꯣꯏꯕ ꯂꯥꯛꯑꯣ ꯏꯆꯦ ꯆꯥꯛ ꯊꯣꯡꯗꯣꯛꯅꯕ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯆꯥꯛ ꯊꯣꯡꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯃꯤꯟꯅꯔꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯏꯈꯣꯝꯕꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯄꯥꯏꯈꯣꯝꯕ ꯉꯁꯤ ꯊꯕꯛ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯚꯥꯏ ꯑꯩꯅ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏ ꯃꯍꯥꯖꯣꯟꯅ ꯃꯇꯥꯎ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩ ꯊꯥꯔꯛꯄꯅꯤ꯫ ꯚꯥꯏ ꯅꯪ ꯉꯔꯥꯡꯁꯨ ꯂꯥꯛꯇꯕꯗꯨꯗ ꯃꯍꯥꯖꯣꯟꯗꯣ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯪ ꯌꯥꯎꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯅ ꯅꯪꯁꯨ ꯀꯧꯔꯨꯆꯣ ꯊꯥꯔꯛꯄꯅꯤ꯫ ꯅꯪ ꯉꯁꯤꯁꯨ ꯆꯠꯇ꯭ꯔꯕꯗꯤ ꯚꯥꯏ ꯅꯪ ꯊꯕꯛ ꯂꯧꯊꯣꯔꯛꯀꯗꯕ ꯃꯥꯜꯂꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯃꯐꯝꯗꯨ ꯌꯧꯔꯒ ꯑꯩꯈꯣꯏ ꯃꯍꯥꯖꯣꯟꯒ ꯉꯥꯡꯅꯔꯣ ꯚꯥꯏ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯏꯈꯣꯝꯕꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗ ꯏꯆꯦ ꯅꯧꯄꯥ ꯊꯕꯛ ꯁꯨꯕ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯉꯟꯅ ꯍꯜꯂꯛꯀꯦ ꯑꯗꯣ ꯏꯆꯦ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯍꯣꯔꯦꯟ ꯏꯆꯦꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯣꯏꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯆꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯪ ꯆꯠꯂꯔꯣꯏ ꯍꯥꯏꯔꯒ ꯍꯥꯏꯔꯛꯑꯝꯈꯤ꯫
ꯄꯥꯏꯈꯣꯝꯕꯅ ꯏꯆꯦ ꯑꯗꯣ ꯉꯁꯤꯗꯤ ꯉꯇꯥꯅ ꯍꯜꯂꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯣ ꯆꯠꯅꯤꯡꯗ ꯏꯆꯦ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯧꯄꯥꯅ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯍꯧꯈꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯆꯦꯗꯣ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯍꯦꯛ ꯌꯧꯕꯗ ꯈꯨꯗꯤ ꯊꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯗꯣ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯨꯒꯤ ꯀꯥꯡꯕꯨ ꯑꯃ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯍꯪꯉꯛꯑꯝꯈꯤ꯫ ꯔꯥꯖꯨꯒꯤ ꯀꯥꯡꯕꯨꯗꯨꯅ ꯊꯣꯏꯕꯤꯁꯅꯥ ꯅꯣꯏ ꯄꯥꯏꯈꯣꯝꯕꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯅꯪꯒꯤ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯂꯩꯍꯧꯏ, ꯅꯪꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯊꯥꯖꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁꯦꯡꯕ ꯑꯩꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄꯤꯕ ꯑꯣꯏꯔꯤꯅꯤ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯅꯥꯛꯇ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯏꯕꯤꯁꯅꯥꯕꯨ ꯔꯥꯖꯨꯒꯤ ꯀꯥꯡꯕꯨꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯄꯥꯏꯈꯣꯝꯕꯗꯣ ꯃꯄꯥꯝꯕꯣꯝ ꯌꯥꯝꯅ ꯆꯣꯡꯉꯝꯈꯤ꯫ ꯊꯕꯛꯁꯨ ꯁꯨꯐꯝ ꯈꯪꯉꯝꯈꯤꯗꯦ, ꯀꯔꯤꯕꯨ ꯊꯣꯛꯑꯀꯗꯕ ꯈꯜꯂꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯨꯒꯤ ꯀꯥꯡꯕꯨꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏꯅꯣ ꯍꯪꯉꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯨ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯅꯣꯏ ꯄꯥꯏꯈꯣꯝꯕꯗꯣ ꯗꯨꯀꯥꯟꯗꯒꯤ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯈꯤꯕꯅꯤ, ꯂꯥꯛꯑꯣꯅꯦ ꯏꯕꯥꯅꯤ ꯁꯤꯗ ꯐꯝꯃꯒ ꯉꯥꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯝꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯕꯨ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯉꯝꯗ꯭ꯔꯕ ꯔꯥꯖꯨꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤꯁꯅꯥꯗꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯍꯥꯏꯔꯛꯈꯤ꯫ ꯔꯥꯖꯨꯅ ꯊꯣꯏꯕꯤꯁꯅꯥ ꯀꯝꯇ ꯇꯧꯔꯣꯏꯗ, ꯁꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯎ ꯑꯗꯨꯒ ꯐꯅꯤꯁꯦ ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯗꯣ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯗꯨꯅ ꯐꯤꯕꯝ ꯁꯣꯛꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯊꯛꯂꯝꯈꯤ꯫ ꯔꯥꯖꯨꯅ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯅꯝꯁꯤꯜꯂꯝꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯐꯤꯡ ꯀꯥꯎꯔꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯊꯣꯏꯕꯤꯁꯅꯥ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯔꯥꯖꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯗꯨꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯔꯥꯖꯨꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯍꯥꯠꯄꯗꯨ ꯎꯔꯝꯈꯤ꯫ ꯔꯥꯖꯨꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯔꯥꯖꯨꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯃꯧꯄꯥꯅ ꯁꯥꯕꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯄꯠ ꯂꯥꯎꯅ ꯊꯠꯇꯨꯅ ꯃꯧ ꯅꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯍꯥꯛ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯀꯅꯨ, ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯅꯪꯁꯨ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯁꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯦ ꯅꯪ ꯂꯧꯔꯣ, ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯅ ꯄꯤꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯤ ꯑꯃꯠꯇꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯌꯥꯗꯦ, ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯧ ꯅꯍꯥ ꯑꯗꯨ ꯍꯣꯏ ꯇꯥ ꯔꯥꯖꯨ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯨꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯄꯝꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯍꯛꯆꯥꯡꯗꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯞꯅ ꯂꯨꯞꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯈꯔ ꯉꯜꯂꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒꯦꯠꯇꯨ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯒꯦꯠꯁꯤꯕꯨ ꯃꯤꯒ ꯂꯥꯛꯄꯖꯥꯔꯥ ꯍꯥꯏꯗꯨꯅ ꯑꯣꯏꯁꯦ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯆꯪꯉꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯦ ꯊꯣꯏꯕꯤꯁꯅꯥꯗꯤ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯀꯧꯔꯝꯈꯤ, ꯑꯗꯨꯕꯨ ꯃꯆꯦꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯕ ꯃꯔꯛꯇ ꯆꯪꯗꯨꯅ ꯑꯃꯨꯛ ꯃꯆꯦ ꯊꯣꯏꯕꯤꯁꯅꯥꯕꯨ ꯍꯪꯉꯝꯈꯤ꯫ ꯃꯗꯨꯁꯨ ꯑꯉꯥꯡꯈꯩꯗꯨꯅ ꯉꯁꯤꯒꯤ ꯁꯥꯟꯅꯕ ꯊꯣꯔꯛꯇ꯭ꯔꯤ ꯈꯨꯝꯃꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯏꯈꯣꯝꯕꯗꯣ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯦ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯈꯨꯝꯕꯤꯔꯛꯑꯝꯈꯤꯗꯦ꯫ ꯅꯆꯦ ꯑꯉꯥꯎꯕꯤꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯂꯩꯖꯔꯝꯒꯅꯤ ꯍꯥꯏꯕꯤꯔꯛꯑꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯃꯆꯦꯕꯨ ꯊꯤꯕꯗꯨ ꯊꯣꯏꯕꯅ ꯎꯔꯝꯈꯤ꯫ ꯊꯣꯏꯕꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯚꯥꯏ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ, ꯚꯥꯏ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯑꯩ ꯊꯤꯐꯝ ꯈꯪꯗ꯭ꯔꯤ, ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯅ ꯚꯥꯏ ꯀꯝꯇ ꯇꯧꯔꯣꯏꯗ, ꯂꯥꯛꯑꯣ ꯑꯩꯒ ꯊꯤꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯗꯨꯗ ꯀꯣꯏꯊꯤ ꯊꯤꯃꯤꯟꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯦ ꯊꯣꯏꯕꯤꯁꯅꯥ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯄꯥꯏꯈꯣꯝꯕ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯇꯪꯗꯤ ꯉꯥꯏꯔꯁꯤ ꯚꯥꯏ, ꯏꯆꯦꯗꯣ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤꯗ, ꯚꯥꯏ ꯅꯪ ꯀꯝꯇ ꯈꯜꯂꯨꯅꯨ ꯍꯥꯏꯔꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯚꯥꯏ ꯑꯩꯈꯣꯏ ꯏꯆꯦꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯂꯩꯔꯝꯒꯗꯕꯁꯤꯕꯨ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯣꯏꯕ ꯚꯥꯏ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣ, ꯊꯦꯡꯉꯦ, ꯍꯌꯦꯡ ꯏꯆꯦꯒꯤ ꯄꯥꯎ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯇꯝꯕꯤꯔꯛꯎꯀꯣ ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯁꯨ ꯍꯣꯏ ꯄꯥꯏꯈꯣꯝꯕ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯍꯟꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯪꯒꯣꯜ ꯗꯔꯤꯗꯨꯗ ꯐꯝꯃꯒ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯆꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯃꯆꯤꯕꯨ ꯉꯥꯏꯅ ꯑꯍꯤꯡꯗꯨꯃꯁꯨ ꯇꯞꯅ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯣꯏꯕꯤꯁꯅꯥꯒꯤ ꯍꯛꯆꯥꯡꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯔꯒ ꯂꯩꯕꯗꯣ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯣ ꯄꯨꯡꯉꯛ ꯉꯛꯈꯤ, ꯀꯝꯗꯧꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ
ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯅꯔꯝꯈꯤꯗꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯑꯁꯣꯝꯗ ꯃꯆꯦꯕꯨ ꯊꯤꯕ ꯊꯣꯔꯛꯑꯝꯈꯤ꯫ ꯊꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ "ꯊꯣꯏꯕ, ꯑꯩꯒꯤ ꯏꯆꯦꯒꯤ ꯄꯥꯎꯒ ꯇꯥꯕ꯭ꯔꯥ?" ꯍꯪꯉꯛꯑꯝꯈꯤ꯫ ꯊꯣꯏꯕꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ "ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯏꯆꯦ ꯊꯤꯃꯤꯟꯅꯔꯨꯔꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ: "ꯄꯥꯏꯈꯣꯝꯕ, ꯏꯆꯦꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ" ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯅ "ꯚꯥꯏ, ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯍꯧꯔꯕ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯔꯝꯈꯤ꯫ ꯊꯣꯏꯕꯗꯣ ꯇꯨꯃꯤꯟꯅ ꯀꯝꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯄꯥꯏꯈꯣꯝꯕ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯆꯦ ꯊꯣꯏꯕꯤꯁꯅꯥꯗꯣ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦ ꯈꯜꯂꯝꯈꯤ꯫ ꯄꯥꯏꯈꯣꯝꯕ ꯌꯥꯝꯅ ꯊꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦ ꯊꯣꯏꯕꯤꯁꯅꯥꯗꯣ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯗ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ꯫